Wakalon Tadokuna Anoba Punsigi Mayon Amada Jakot Tarangi Lamda, Puna Junction Minarasi Hana Chief Minister 𝐷𝐼𝐷𝐄𝐻 Appeal Tokray. Yaripok Charang Pata Sakang Dabasanga number 4 Lalon Ba Myo Yahum Makongda Nongmay na Kablam Lay. Ayuk angan bada Ukrul District Tawai Kuki Kunda Kapna bada Kuki Yahum Sire Masak Maming Kang Bangam Kray. Amadi handang pangtokadoriba Assembly Mifam Asida Innerland Permit ki Best Year 1951 ohenna ba waref loduna illegal immigrants in Manipur dagi takthok kisi haina Jesse ILPS na fongdokre. Ambukurum North East Window TV ki nimidangi pau mideng tabiri besingbu Monicas na samna taram nokjare. Hojik pau sandon pijare. Kanglu Furup ki apikpa wakalon thadokuna haukrabadi haukre haina khandok naduna lakadaba anoba punsigi mayonda jangsin duna jakot tharangi lamda nusi janana amata oina jangsin minabana hena maru oi haina Chief Minister 𝐷𝐼𝐷𝐄𝐻 na fongdokre wafam asing Manipur Secretariat South Block ki main conference hall da Minister Singh MLA Singh Police amadi civil ki awangba thaki officer Singh yauna pangthokiba sa bafna diwas ki thorom ga mari lenana fongdokibani India ki ahanba Prime Minister Rajiv Gandhi ki mapok numit ka mari lenana state ki thakda pangthokiba thorom aduda Chief Minister na hai sadbafna diwas ki thorom asina miyam pumna makfurup ki khena ba leitana amata oibaki wakhalon purakna ba hotnabada hena mapangal haplagani aikhoi puna wasak loduna amata oibagi saktam ngakna ba hotnaminasi malemgi chawkhatlam jalda saruk yariba lamdam asida asigumba thodok ase mamangda su thokdaba nate asigumba thodok asina malemgi chawkhatlam jalda thintha hali maram asna furup ki khena ba leitana amata oina lamjal asida saruk yana ba hotnasi Mamangda asoiba kaya laikrabasu haukiba singna hauna na ningsingwagi mahuta kauthokna duna amatoina jangsin minaba mathoktai loinana hojik leiriba phibam asida lamdam asida tangdu leitaba hanjil hanba haiba asina ahanba amadi maru oiba khongthangni haina Chief Minister na fongdoki hojiki lurba Manipur gi thoiba tanjasida difference of opinion laigani but adu boi ko gi pandam di immediate pandam karino thonung no thokiba thogdok tubu Nakoi nana thamaga Santi Hanjalanga Bohonaba. Yan Hanbag Pandam Santi Hanjalapa, Winana. Man give a Tahum Marigi Matam Sekoi, ma'am, government officials, Praza ma'am, Equi Puna, or Kanchaman and the Punjin and Herkanekoi. Hana Surumba Tabutagi, double Henkala Suraga. Hanagi man give a Tahum Marigi man Matam Fugalaga. Say Taruk the Manipur, Salamiba, Sakut Horangilam Gent. I call Amato, we walk along. Singdom we can evaluate the development the hill valley Kairam the Amato in the community could make join the Chalam with the Maduki Lamzen do Amana pick up to Mututa. Mahut Minister 𝐷𝐼𝐷𝐄𝐻 na fongdokibada peace ki wari sanadana tangdu laita ba purak pangamloy leibak ase chawkhat pangamloy Second World War fawba wari sanaraba madungda lan adut loishin gibani haina fongdoki I take this solemn pledge that I will work for the emotional oneness and harmony of all the people of India, regardless of caste, region, religion or languages. I further pledge that I shall resolve all differences among us through dialogue. Thobal District ki Yaripok Police Station na konba charang pat lambi gi lamlong ahung phambada masakhang da basungna naha ahung makhongda nongmai na kaplaga hundok lamlei thodok adu ngasi nungthil pung ani khara helakpada thokibani nongmai na kaplam laban naha ahum adudi Yaripok bamon lekai gi MD Musarab chahikun apokpa MD Tomba Yaripok ningthaunai ngobong kaithil gi MD Ruhis sahik 19 apokpa MD Sariat amasung Yaripok Singa mathak lekai gi MD Waris sahikun mari apokpa lekhidraba MD Najir Ahmad Makoy ahum masakhang da basing aduna Yaripok charang pat lambi ki lamlong ahum fangbada khubomda nongmai maru amomam kapsilaga thamlambani
Yaripok Police amadi CDO Thobagi Kangbuna lokhatlaba matung CHC Yaripokta first aid piraga makhoi ahumag Imphal gi hospital singda refer tawkhre kanana kari maram gi damak makhoi bu nongmai na kaplam libano haiba claim laktrabasu pressna fangba pauda mayai kaba nisagi polam sing yonba amadi chabagi kaplam ba oiramba yai haire thodok aduga mari lenana Yaripok PS na case ama lokhatle hari amaramda heroin number 4 lalonba myoi ahung ngarang ahing nongyai pung tarani thoiram tarakpada lona thingkhraba lalholup amana draka konana Yaripok kaisamdagi fagat ki hari lup asna media da thadorakpa audio amadi video record ki matungina makhoi hum asi akagnaba paw ama fangbadagi lup ki myoi singna Yaripok kaisam ki club amadi mera pai bi singapuna check tawbada makhoi hum adu heroin number 4 kg amaga konana makhoi na tonglakpa I-20 car amaga lunina fagat ki bane Makoy ahum look ki custody da leire makoy buwahang pahong tawbada makoy ahumag drug lalon mada hakting na chenari haiba khanglei party ki ahal sina pirakpa warip ki matungina makoy buwarak watiam tawragani hairaki ngarang ahing pung 12 loida altoka amada lakpa maitai panggal ahum drug ko na phare ba si akang na paw ama Angkadagi, lekai club ki volunteer sing, amodi maya pai sing galurina siak to bada aiba yoi sing si phabani. Hoji akoi custody da hansing na wang pang torba matungda mekoi masana torba sida senere yajare. Mekoi asi party ki hansing na pekpa walgi matungina warak watin tawjaragani. Amaramda makhoi ahum Thobal district ki Yaripok police station ki manung chanba Yaripok charangpat lambi ki lamlong ahum fangbada nongthil pung anirom tarakpada makhongda nongmai maru mamam kaplam khibani ngase yu angan bada Urkul district ki manung chanba thawai kuki khunda akanba mawongda nongmai kapna khrei kapna badu da kuki ahum lekhi dre hare kapna ba loi khraba matung da kuki miyo ahum thiba khangkhide CSO sing amadi khunja sing yauna chingda kwaiti thiraba matung da asi bhag chang oina makhoi ahum phangkhibani hare lekhi draba miyo ahum adu masak maming khangba ngamkhrei makhoi adudi 𝐂𝐄𝐀𝐂𝐓 jahi kun taruk apokpa daw kholun 𝐏𝐄𝐀𝐂 thangko kai 𝐏𝐾𝐂 jahi kun 35 apokpa dawlet 𝐏𝐾𝐂 amasung holensin baite jahi kun mari apokpa lunkothang baite ni hare Ningsing bayabadi Prime Minister Narendra Modi na Red Fort da hufutara tare lak suba Independence Day ki thoram da wa ngangbada Manipur da tangdu leita bahanji lakle haina fongdok khrabani adubu jinga nakna ba mafam kaya da kuki militant sina tampak tamna nongmai kapsin ba left tribani ngasigi kapna ba thodok adugi matang da akupa paw ngainari Inner line permit ki base year 1951 oihanna ba handak phonggadoriba nongjumi fam asida assembly da khana gadabani haina 𝐿PS ki convener Fulindra Konsam na phongdokrei ngasi kwa gaithal de leiba joint committee on inner line permit system 𝐿PS ki office da pangthokpa pawgi mifam amada Fulindra na hai matam sangna dagi 𝐿PS na ILP ki base year asi 1951 oina ba taksinduna lakhe adubu inkumja lisingani kunni ki cabinet mifam amada ILP ki best year as 1961 oigani hierarchy ba sina 1951 dagi 1961 fawada foreign dagi amadi atay mafam dagi changlakhiba illegal immigrants sing asigi matam dugi leiram leba population aduda chada kuntra roni maram aduna ILP ki best year as 1951 oihangadabani hari loinana NRC ki best year as 1951 oihanduna leiriba illegal immigrants sing asi taktokhi gadabani makoi asi taktokhraba matungda irang asi khara makhai nyam tharakani haike mahakna makha taraduna maram chadana hengalakliba khun sing amadi ching kokthokna popi thariba mayam asi yengsinaba population commission ama semkiba du ningthina chana hanaba lengakta appeal tawke nan local singi masing noma gi hengalakliba si permit yaubra permit asing adu kayam koina extend toribano haibadu ningthina khangdokna ba wafam su fongdoke kuki militant sing ka chana riba su asi ground rule thugaraklabanina masigi matang da su assembly da khana gadabani haina fongdoke Laiba irang manung masih dak tudung siapa lorga nan local people mayam mama masih perut hang dan tungan ba bagi lerak plug natraga mapam kaya ta break don bani kanga ai matuta challenge to kutina te but sansal aga ni piang yauna mayam mama temporary permit ta pair sang ibra natraga regular permit pair sang ibra labor permit pair sang ibra so for equal the confusion ma sapa atong mo na mayam hingal papot si masih lere masih ga loina na adhar si yam the fake oi man ba tu ba adhar mayam pai ba bagi mapani sang ko gara manung digagi manung disang koi gara semai tong lai koi mathong khang da ba dung ba thai pai ba mayam su singnama mayam ma tek pai ba mayam su le masi athu matam da masi government na masi yengsin view loina na masi cabinet ta law decision 1951
ꯑꯣꯏꯒꯗꯕꯅꯤ ꯃꯗꯨ ꯁꯤꯛꯁꯇꯦꯝ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯁꯤ ꯑꯦꯃꯦꯟꯃꯦꯟ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯅ ꯐꯣꯔ ꯗ ꯄ꯭ꯔꯣꯃꯣꯁꯟ ꯑꯦꯟड ꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯂꯩꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯑꯁꯦ ꯃꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯥꯏꯜꯄꯤ ꯌꯥꯝ ꯏꯐꯦꯛꯇꯤꯕ ꯑꯣꯏꯅ ꯆꯠꯅꯍꯟꯕꯤꯌꯨ Imphal West District ki manung chanba Lamphel Police Station konba Lamphel Supermarket leba ex-MP 𝐃𝐄𝐈 yong ngasi numit yung ba matungda khanghaudana haurakpa maina chakre yung may chakpagi pawhek phangba ka Manipur Fire Service ki team ama laktuna chakliba yung adu kanna bakkanna hotnake Imphal West Police ki team su laktuna thodok adu yengsinki amasung mai kanna ba hotnabada mateng pangke Mafam aduda leiramba miyoi kharana phongdorokpagi matung ina haukiba May 3 dagi thokliba irangna maram oiduna yum adugi miyoi pumnamak yum thadoktuna chatkibana kana amata leite Police na phongdorokpagi matung ina ngasigi mai adu ceiling fan da short circuit tholakpadagi chaglakpa oiramba yai haire thangso baite kumja inglisingani mapan dagi lingsani 18 fauba 15 amasung 13 suba Lok Sabha gi Outer Manipur Parliamentary Constituency gi Congress ki MP oirambani May 3 dagi haukiba irang asida laikhidraba miyoi mafamda laikatpa toktuna hinghauriba ichasingi thawai kalasi haina thawai middle gi co-convener 𝐷𝐄 Sujatana haikre wafam asingasi Manipur Press Club ta pangthokiba pawgi mifam amada maangna phongdokhibani irang asna maram oiduna laikhidraba miyoi thawai yaudraba hakjang sing purakpa matamda miyamna lambida thoktuna laisu katpagi thabak toklasi haike hauzi irang asibu mayoknariba ichasingi thawai kanna bahotna minasi Manipur lenga ki mafamda haijaba yaba kaya so haijasi lolena irang asi thengnana bahotna bada aikoi puna amata oibagi kholau amada changsin minasi haike thokli birang asigi waroshinama purakna bahotna bagi mahuta Manipur da leiriba CSO singna chakadaba lambida chatpagi mahuta mana apang balambida chatuna laikhiba thawong asi Manipur gi mama oibasingna pendi haina su phongdokhi Akampat ki ground da akoi location sida mafam asida isa akoi Manipur gi oiba ima sing se amuktang punsan minaba haidana akampat ki ground asida akoi lagiba tangpun Sunday numit nongaijing numit asida apun bagi oiba apun ba ima sing gi oiba mifam amatang kauzaraba matungda akoi na lairiba Manipur gi situation asida kari tawsige kari tawroisige haibana singbadu one voice na changgen minaba haibasina akoi gi pandam oizaraga mifam asida Manipur gi praja khudingmak Manipur gi miyam khudingmak Manipur gi ima khudingmak organization haiba ai thak haiba tonganba CSO haiba leitana akoi punna amutang mifam asi saruk yaminaraga mirelga punna kari tominaba yaba legi haibadu one voice oina apun bagi kholau ama khaktang oina tangsit ministry haiba si press gi thangda Nakalamaromda mifam aduga mari lenana thawai miral gi co-convener kongba matau leibina hai May 3 dagi hauduna thokleba irang asigi waroshin ama purakna ba hotna bada Manipur da leiriba mifum khudimangna amata oiba kholau amaga loinana aikoi puna jangsin minasi loinana lakliba tangkun nomajing numita akampata miyamgi mifam ama pangthoknaba sem sabasu loire pangthokadoriba mifam asi maru oina Manipur da thokliba irang asigi matangda mama oibisingna makhatana kari firep logani amadi matau karamna aikoi puna Chatminagani haiba wafam kaya khana nainagani mifam asda Manipur da leiriba imaluk khudingmangna sarkya biu haina so appeal tawke अखोइना गसी सेंटर रिवलू से हजि कोइरिबा इरान सिदा औ लैरिबा संस्थान खुदिगो सिदा तकदबा मखम लोमदि चत्रगा लान सिदि मयोगलदना अतोप अतोप माई माइगी अपाम लबिदा चत्रदगी कोइ इमाइबेल म्याम सिदा पेलक्तबदगी अपुन बस माइना सेंजलगा संस्थान सिंसे अमुता इमासिन पुलबा मतुंगा संस्थान सिंसु अखोइना अमुता इनविटेशन तवरगा मखोइगी ओबसु अपुन बगी मिफम अम फमगा हौजी ओइरिबा किपुइगा मैतैगे खनरिबा सिगी मतांग ओइना खनबगी लोमदा संजनमिनसे हाइदना मसिगी रुपसे अखोइना सेंजगिबा India government ka suspension of operation su chatnariba ki militants gi apunba body singa wari sanagani haina toriba du saroidabani maramde makoina su gi ground rule thugaiduna hojek Manipur da thokli bakanglup ani gi irang asida haktheng na serv yari haina sagolban ACG BJP gi MLA RK Imona haikre RK Imona social media da thagalakpa video message amada hai haukiba tha khara asida thokliba violence ki thodok sing asida haktheng na yauriba ku ki militants singa karigumba center na wari sanarabadi madugi pauk tabada Manipur gi miyamna fana lawani khande mahakna hai adubu Manipur da tangdu laitaba hanjil hanaba kanagumba civil society organization amaga
natraga kangbu amaga wari sanabadi taramna oi amaramda center ga wari sanagani haibasi kari karamba taramda sanagadoribano haibagi akupa maroldi marksu khangde chief minister natraga state government fawa khanglamgani thajade haike karigumba wari sanabasida waroshin ama purakado leirabadi stakeholders inga hana tanagadabani state government asi yamna maru ba stakeholder amani aduna stakeholder gi ayaba yaudana warep loba yaroi madumakti thokani haiba thajadi haina MLA imona makhata ke Manipur da tangdu laita ba purake hairabadi mari leina ba kangbu khudingmak tanaraga tawgadabani haina su fondoke talks between the central government and a few Sioux insurgent groups. My only appeal to the central government is that the central government should not be indulging in any kind of talks to these groups who have violated ground rules. Any talks to these groups who have violated ground rules, who have been a part of violence in the last couple of months, I think the people of Manipur will not be very positive to hear such kind of news. On the other hand, any kind of talks with any groups, any civil society is welcome to ensure that there is peace in the state of Manipur so that we bring normalcy in our state. I also read an article recently in the Wire stating about the government of India's talks with few Sioux insurgent groups. Few people were asking me, are you aware of the details of the talks? Yes, we are aware of the information regarding these talks because we know it is an open listening discussion. But as far as the details of the talks are concerned, we have no idea at all what is there. Whether the state government will be having any idea regarding it, they are aware, the state government is aware of the talks, no doubt. The details in the talks, I'm not too sure whether the Chief Minister or the state government would be. Haukiba June Thagi Jachatara Humdoida Kamen Lokta Cookie terrorist singa Nomai Kapnabada, Volunteer Oina Maite Kungakpa Yawada Cookie Nomai Maruna Panduna Sokiba Hijam Sankar, Madam Queen Lying Bangamdana Mayum that Lerakibadu, Hausikla Naimio sing Amadi Loops in the cell getting one Pinara Podage, Jenims Hospital the Pukatuna Lying Bahokray, Maki Masada Nomai Marukia Pan Badagi Operation Total Tokraba Matunda, marking Aksamda Panba Nomai Maru Amadi Kudakta Loktopa Yadabadagi, Matam Ngajuna Lerakpani, Adubu Mahaki Imung Cell later Badaki Operation Tobangam Dana Lerakibani, Miamna Amadi Lobes in the Gamjaba Matin Karakara Pang Birakpatagi, 𝐏𝐿𝐼 Hospital, the surgery warta bed number 10 the Leriba Sankarda, Ngasi Koimom Tengbang Luki, Mihut Kambu Amachatuna Cell Gimateng Bikray, Koimom Tengbang Luki, Maikadigi Sankarda, Lupali Singyang Gimateng Sinaraduna, Pangtoka Doriba surgery Adumai Paktuna Mahak Atubumatam da Naba Faraktuna, Manipur Kanaba Tabak Makatana Tobak Ngamba Oisanu Haina, Mihut Kambu Aduna Yaifa Paujal Piram Kihari. Malemda Hiram Kayada Maitai Nupi Sing Thanari, Maitai Nupiki Akang Kanba Tauna Laiba Minungsi Chawbada, Pumna Mangna Khangnari, Ikai Kumnari, Hingnabaki Landfarm Dasu Nupagi Mapan Khakta Tanglaga Hinglabasu Angamba Tabakara Suraga, Imungi Amadi Nupagi Mateng Pange Khanba Nupi Kaya Manipurda Thorakle, Imungi Tabakupnom Kaya Tauduna Awat Apamen Bat Nupi Kayani, Kaya Amana Mapan Tona Sinfam Kaidana Sel Tan Bat Nupi Kaya Thorakle, Asegumba Nupi Singi Marakta Kumbi Daki 𝐾𝐻 Elites Promilana, Heavy Duty Gari Ama Tautuna Kumbi Amati Thanga Assembly Constituency da Bakery ki Pot Yonduna, Sel Tali, Inkumja Singani Tarama Pandaki Kumbi Kale Nongju Nuksa, Tawan Langban Gisaraba Nusha Marakta, Toibina Awaba Majid Amata Utana Monta Noktuna Miamda Achapot Yon Bachale, Toibida Aru Anan Ake Amau Late, no Magi Ayuktagi Hona Sel Tanba Magi Matone, Sanglaba Chahi Kyachok Tabalatana Akiba Yaudana Matanta Lamhang Kaya Faudana, Pot Yon Bachale. Magna Haibada Sendong di Cha da Tarani, Masina Imung Pubading Ami Haina, newtv da Fondorake. Magi Pot Sing Asi Kumbi da Leba Kumbi Huidron Bakery the Giloraga Yuan Bane. Asomna Maitay Nupi Kayana Imungi Tabak Natana, Mapangi Sinfam Paiduna Suba Nom Baharak Ladi. Sen Milon Fagat Pada Chow na Mateng Pangduna Hingbada, Marek Mahau Tona Hingbak Ngangani Haibagi Taja Balay. ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯆꯔꯤꯕꯁꯦ ꯑꯌꯨꯛꯀꯤ ꯇꯥꯏꯃꯤꯡꯁꯤꯗꯅ ꯀꯨꯝꯕꯤ ꯕꯖꯥꯔꯗꯒꯤꯅ ꯑꯗꯒꯤꯗꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯁꯤ ꯀꯩꯕꯨꯜ ꯆꯤꯡꯃꯩ ꯆꯥꯟꯗꯄꯨꯔ ꯁꯤꯁꯤꯡꯁꯤ ꯁꯨꯝ ꯄꯤꯔꯒ ꯂꯥꯛꯄꯅ ꯀꯩꯕꯨꯜꯒꯤ ꯁꯥꯒ꯭ꯔꯝ ꯐꯥꯎꯕ ꯄꯤꯌꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯁꯤꯗꯅ ꯑꯩꯈꯣꯏꯅ ꯄꯨꯡ 3 ꯑꯁ꯭ꯋꯥꯏꯗꯩ ꯊꯣꯛꯑꯦꯕ ꯅꯨꯡꯊꯤꯟꯁꯦ ꯅꯨꯡꯊꯤꯟꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯅ ꯑꯩꯅ ꯀꯨꯝꯕꯤ ꯋꯥꯠ ꯅꯝꯕꯔ 2, 3 ꯑꯗꯒꯤꯗꯤ 7 ꯁ꯭ꯋꯥꯏꯁꯤ ꯄꯤꯔꯒ ꯑꯃꯨꯛ ꯋꯥꯀꯣꯛꯄꯤꯒ ꯏꯊꯥꯏꯒ ꯑꯗꯨꯃꯥꯏꯅ ꯌꯣꯟꯖꯕꯅꯤ
ꯃꯩꯇꯩꯅ ꯂꯤꯡꯈꯠꯄ ꯕꯦꯀꯔꯤ ꯍꯨꯏꯗ꯭ꯔꯣꯝ ꯕꯦꯀꯔꯤ ꯀꯧꯏ ꯕꯦꯀꯔꯤꯁꯤ ꯂꯤꯡꯈꯠꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯅꯦ ꯍꯨꯏꯗ꯭ꯔꯣꯝ ꯖꯤꯇꯦꯟ ꯀꯧꯋꯦ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯗ 10% ꯈꯛꯇꯪ ꯄꯤꯕꯤꯌꯦ 10% ꯄꯤꯔꯒꯁꯨ ꯑꯩꯅ ꯅꯣꯡꯃꯁꯤꯒꯤ ꯌꯣꯟꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯑꯣꯏꯅ ꯐꯪꯖꯔꯤꯕꯁꯤꯅ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕꯁꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯑꯗꯨꯝ ꯐꯒꯠꯂꯛꯀꯗꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ 5ꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤ 228 ꯔꯣꯝ ꯖꯤꯔꯤꯕꯥꯝꯗ ꯄꯟꯗꯨꯅ ꯂꯩꯔꯤ ꯖꯤꯔꯤꯕꯥꯝ ꯑꯥꯎꯠꯄꯣꯁꯇꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯅ ꯒꯥꯔꯤ 228 ꯔꯣꯝ ꯏꯝꯐꯥꯜ ꯊꯣꯛꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗꯤ LPG ꯄꯨꯕ ꯒꯥꯔꯤ 195 ꯗꯨꯀꯥꯟꯒꯤ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤ 18 ꯄꯦꯇ꯭ꯔꯣꯜ ꯄꯨꯕ ꯒꯥꯔꯤ 12 ꯀꯦꯔꯣꯁꯤꯟ ꯄꯨꯕ ꯒꯥꯔꯤ 1 ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯊꯥꯎ ꯄꯨꯕ ꯒꯥꯔꯤ 8 ꯑꯃꯗꯤ ꯗꯤꯖꯜ ꯄꯨꯕ ꯒꯥꯔꯤ 35ꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁ ꯑꯦꯟड ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯗꯦꯚꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ NHIDCLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯃꯣꯏꯔꯥꯡ ꯀꯣꯟꯖꯪꯕꯝ ꯂꯩꯀꯥꯏꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯋꯥꯠ ꯑꯄꯥꯅ ꯊꯜꯂꯦ ꯂꯩꯉꯥꯛꯅ ꯃꯈꯣꯏꯗ ꯁꯦꯟꯐꯝ ꯈꯔ ꯄꯤꯕ ꯑꯗꯨꯁꯨ ꯁꯨꯅ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯐꯧꯒꯥꯎꯆꯥꯎ ꯏꯀꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯟꯆꯦꯟꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯕꯤꯁꯅꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯤ ꯍꯥꯏꯕꯇ ꯉꯥꯏꯔꯦ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯊꯕꯛ ꯑꯃ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯁꯦꯜ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯅꯤꯡꯂꯕꯁꯨ ꯀꯗꯥꯏꯗ ꯀꯔꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯤ ꯑꯌꯥꯝꯕ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯦꯝꯞ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤꯁꯨ ꯅꯥꯄꯤ ꯁꯣꯡꯕꯅ ꯀꯥꯡꯒꯤ ꯂꯩꯅꯥ ꯁꯟꯗꯣꯛꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯅꯔꯦ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯄꯤꯗꯨꯅ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯣꯏꯅ ꯊꯥꯛꯄꯤꯔꯤ ꯈꯔ ꯄꯤꯖꯕꯤꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯁꯤꯗꯅꯕ ꯂꯩꯔꯤꯕ ꯍꯥꯏꯕꯗꯨ ꯃꯉꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯥꯕ ꯑꯌꯦꯛꯄꯗ ꯅꯥꯔꯛꯇꯕ ꯌꯥꯗꯦ ꯌꯦꯛꯇꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯚꯔꯥꯐꯥꯎꯗ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯍꯧꯖꯤꯛ ꯑꯅꯥꯕ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯤ ꯇꯪ ꯇꯥꯅ ꯃꯐꯝ ꯑꯃ ꯆꯥꯅ ꯂꯩꯇ꯭ꯔꯤꯕꯗꯤ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯑꯀꯣꯏꯕ ꯐꯤꯕꯝꯁꯤꯡꯁꯤ ꯍꯧꯖꯤꯛ ꯑꯀꯥꯡꯕ ꯂꯩꯅꯥꯁꯤꯡꯁꯤ ꯖꯥꯠ ꯊꯣꯛꯆꯜꯂꯛꯏ ꯑꯗꯣ ꯁꯤꯒꯨꯝꯕ ꯀꯦꯝꯁꯤꯒꯤ ꯑꯩꯈꯣꯏ ꯑꯔꯥꯛꯁꯤꯡꯁꯤꯁꯨ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛꯅ ꯀꯥꯞꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯡꯁꯤ ꯇꯁꯦꯡꯅ ꯁꯔꯀꯥꯔ ꯃꯥꯏꯀꯩꯗꯒꯤ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯏ ꯊꯥ ꯑꯍꯨꯝ ꯍꯦꯜꯂꯛꯂꯕ ꯀꯨꯀꯤ ꯖꯣꯏ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯀꯨꯀꯤ ꯃꯣꯕꯁꯤꯡꯒ ꯄꯨꯜꯂꯒ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯕꯨ YICCL ꯀꯩꯕꯨꯜ ꯃꯈꯥ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯔꯥꯡ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯊꯒꯗꯕꯅꯣ ꯍꯥꯏꯕ ꯉꯝꯗꯅ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯃꯗꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ YICCL ꯀꯩꯕꯨꯜ ꯃꯈꯥꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯩꯆ ꯁꯅꯥꯌꯥꯏꯃꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯁꯅꯥꯌꯥꯏꯃꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ MLAꯅ ꯅꯨꯃꯤꯠ 10ꯅꯤ ꯈꯨꯗꯤꯡꯒꯤ ꯆꯦꯡ ꯈꯔ ꯂꯦꯞꯇꯅ ꯄꯤꯔꯛꯂꯤ ꯑꯗꯨꯕꯨ ꯀꯦꯝꯞ ꯑꯁꯤꯗ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯅ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯃꯤꯁꯟ ꯐꯤꯁ ꯐ꯭ꯔꯤ ꯑꯣꯏꯔꯕꯁꯨ ꯊꯥꯒꯤ ꯐꯤ ꯍꯨꯟꯅꯕ ꯂꯩꯇꯕꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯣꯔꯕꯨꯡ ꯕꯪꯂꯥ ꯋꯥꯏꯈꯨꯔꯣꯛ ꯑꯃꯗꯤ ꯐꯧꯒꯥꯎꯆꯥꯎ ꯏꯈꯥꯏꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯃꯤꯑꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏꯕ ꯑꯃꯁꯨꯡ ꯀꯦꯝꯞ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯕ ꯉꯥꯃꯤꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ 11, 12ꯀꯤ ꯁ꯭ꯀꯨꯜ ꯑꯅꯛꯄꯗ ꯂꯩꯇꯕ ꯑꯗꯨꯅ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄ ꯃꯐꯝꯗ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯆꯥꯔꯖꯅꯆꯤꯡꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯦꯡꯅꯔꯛꯀꯗꯕ ꯃꯌꯥꯝ ꯂꯩꯕ ꯂꯣꯏꯅꯅ ꯏꯟꯃꯦꯠꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯃꯁꯥ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯒꯔ ꯋꯥꯡꯕ BP ꯋꯥꯡꯕ ꯑꯇꯣꯞꯄ ꯂꯩꯅꯥ ꯂꯩꯕ ꯍꯥꯔꯠꯀꯤ ꯀꯔꯤꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯁꯤꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯉꯝꯕ ꯁꯥꯏꯠꯇ ꯗꯣꯛꯇꯔꯗ ꯄꯨꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯅ ꯑꯩꯈꯣꯏ ꯑꯉꯝꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯀꯌꯥꯝ ꯁꯥꯡꯅ ꯍꯣꯠꯅꯕ ꯉꯝꯒꯗꯒꯦ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤꯁꯨ ꯈꯟꯕꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯅ ꯑꯩ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡꯕꯨ ꯆꯤꯡꯁꯤꯟꯖꯩ
Hadak Manipur thokliba irang asida laikhidraba mioising amadi relief camp ta lanjenaduna laikhidraba mioising asi makhoi gi maramda mayumda aroiba mathau mangam pangthokpa amadi maduna changba selfam pumna maklaingangna puthokadabani haina Unified Peace Coordinating Committee kumbi gi president 𝐶𝐻 na phongdokhrei wafamasing asi Unified Peace Coordinating Committee kumbi na sinduna kumbi bajarda pangthokpa paugi mifam amada phongdokhibani Rojes na hai irang asida laikhidraba sing masagi mayumda mathau mangam pangthoktuna laisu changduna katpa yahangadabani karigumba hari bawa fam sing asi thabak to ontholaktrabadi Manipur da leriba CSO singa tanaduna khongjang kaya jangsilakani maduda tholakpa afafada gi tekchapum na maklengang na pugadabani hari nakalamaromda committee asigi secretary W Opendron hai torbung bangla da kuki singi asi bhakjang leiro chanba yaroi haina Kulai yaudana lamdam asige ima sina khongjang jangsilakpada Assam Rifles na pepper spray na chingba kaya sizinaba amadi upakta yopi thajinduna ima singda furakpadigi soklaba sing committee asna layengde amadi miyam na su masida mating kya pangbiraki haina phongdoke loinana waraba tanja asida maru tawba amadi sendoi khombana chingba tawbiganu haina phongdoke Khoiri naufam tariba aigi pongnafam lamdamduda aigi mongphom ohenba sanskar tawba yahanba loinana thabak thoram ai laikatba yahanba sumba asi ana yaurakpa matamda hairiba adoinda tawgadariba thabak thoram sing lai katpana singba thabak thoram sora karmana singba sing asega mena khudingmak responsibility lawpiraga asangba prasapon piba gamena thabak oina thokidragadi takai Chowba Manipur CSO mayam ama pulsan jaraga Unified Peace Coordinating Committee na chowba khongjang kai sanction jaraga amafam oinabagi honarakpada afafata tholakpa daita khuri magame na pubigadabni Kuki militant sing khunguni hana torokpadugi irangda Manipur da leiba imaiben sing na hungru plate na tholokuna Assam Rifles ga thenaba lana duda Assam Rifles na kapurokuni marudagi pankhiba amasung sokiba imaiben sing da Unified Peace Coordinating Committee na handle na mateng pangjari tungan basi sina ang mateng pangbiyo na hojik pali balenga na sokiba paliba imaiben sing sibo ang mateng pangbiyo haiduna Unified Peace Coordinating Committee na haidigi na Manipur da leiba tungan ba benki loan thadariba tungan ba sindoi sabiriba sina nausingna lan manungsida sindoi khomana singba tungan ba marup tabiriba singase kasidigi lepiyo maramaduna gari malepi da taragade Unified Peace Coordinating Committee kumbi magidigi akan naging Social media da viral oriba video amada Naga Army ki private amana miyoi kambu amada khulai yoli hariba si private aduna hajinba minambani haina Naga Army ki PIB ki Director Major General 𝐻𝐻 MC na thadorokpa cherol amada sengdorakle cherol asna hai Sirong village teki 𝐒𝐄𝐓𝐈𝐕𝐄 roha apokpa ripuni roha si inkumja lisangani kunni thoigi October 12 da National Service da yawrakhibani amadi Jahi asigi angan basarukta basic military training loikraba misak amani mag asi thungbo brigade posting tabani haukiba August tareta manakong da infection tawi haduna medical leave ta Dimapur da layeng na bathakibani loina numit adudagi mahak thiba khangna lairakibani haina cherol asina hai mahaki commander na pirakpa report ki matung ina mahak machinam na thiba amadi lanmi oibada matik chadaba mioi amani madugi khudam ama oina Major General Elijah Khamrang MSM ki makhada mahak posting pikhide haina 𝐻𝐻 MC na hari viral oiriba video clip adu masak khangdaba mioi kharana thokliba irang asi henjil hanaba amadi NSN bulan lana uhanaba pre-plan tawduna ithoklaba wari ama semgatuna namba video amani hari kari sukhangjiba yaubada ngairiba suti da lekiba lanmi amana lona yadaba khulai singfangba amasung yonaba honaramba si Indian Security Force Agency da lawtuna raga chathaba natrabadi oithokpa yaroi haina cherol asna pale cherol asna makha taraduna Nagalim ki mafam khuding makta magi jurisdiction khaidona duna Naga Army ki military unit sing lairi military ga mari leinaba thaba khuding mak mari leinaba area adu ki commander na general headquarter degi sanction tawraklaba matung pangthokadabani Officer amatana hiram amada ayaba yautuna thabak lokhatpa yade thodok asi yeknaba singi propaganda stan amani haina cherol asina phongdorakle loshilakpada maruba pausing amana pijari Kanglu Furup ki apikpa wakhalon thadokuna anoba punsigi mayon amada jakhot thorang ki lamda punna jangsin minarasi haina Chief Minister Nongthamam Birena apil tawkhrei
Yairipok Charangpata Sakhangdabasna number 4 lalonba miyoy ahum makhongda nongmay na kaplamlay. Ayuk angan bada Ukrul District ke Thawai Kuki Khunda kapna bada miyo Kuki ahum sere masak maming khangba ngamkhrei. Amadi handang pangthokadoriba assembly mifam asida inner line permit ki best year 1951 ohenna bawarep loduna illegal immigrants sing Manipur ki takthokisi haina jesi ILPS na phongdokhrei. Ngasigi oinadi North East Window TV na sandok chaba Manipuri pang matang asalo sinjare mayam bomukana khurumjari.